ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯕꯨꯝ 12 ꯅꯥꯎꯄꯨꯔꯒ ꯄꯣꯛꯄ ꯃꯆꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟꯂꯥꯏ ꯈꯨꯔꯥꯝ꯫ ꯊꯣꯏꯅꯨꯒꯤ ꯈꯣꯏꯁꯤꯈꯥꯗ ꯃꯤꯍꯨꯜ ꯂꯥꯡꯗꯨꯅ ꯃꯤꯇꯝꯂꯛꯈꯤꯕ ꯇꯥꯏꯕꯪ ꯅꯋꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯝ 10 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯊꯣꯏꯅꯨꯅ ꯊꯥꯕꯨꯝ 10 ꯆꯨꯞꯅ ꯇꯧꯖꯤꯡ ꯃꯔꯨ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯅꯥꯎꯄꯨꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯃꯍꯥꯛꯅ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯔꯤꯕ ꯑꯁꯤꯕꯣ? ꯊꯥꯕꯨꯝ 10 ꯁꯨꯒꯗꯕ ꯀꯣꯔꯧꯁꯤꯡꯕꯨ ꯅꯤꯅꯤ ꯍꯨꯝꯅꯤꯗꯗꯤ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯤ꯫ ꯅꯠꯇꯦ, ꯁꯤꯌꯣꯝꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯀꯔꯤꯅꯣ ꯃꯇꯝ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯊꯤꯟꯊꯗꯨꯅ ꯊꯝꯂꯤꯕ? ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯛꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯣꯂꯦꯟꯗꯨ ꯐꯠ ꯆꯪꯂꯛꯏ꯫ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯊꯣꯏꯅꯨ, ꯅꯪꯕꯨ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯕꯔꯣ? ꯑꯩꯅ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯒꯅꯨ ꯍꯥꯏꯕꯁꯨ ꯅꯪꯅ ꯈꯛ ꯌꯥꯗꯦ ꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯕ? ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯅ ꯀꯔꯝꯅꯅꯣ ꯋꯥꯈꯜ ꯈꯟꯗ ꯂꯩꯒꯗꯧꯔꯤꯕ? ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ, ꯏꯔꯥꯡꯇ ꯂꯥꯡꯉꯤ, ꯂꯩꯇꯥꯐꯝꯁꯨ ꯈꯪꯉꯦ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯅꯠꯇꯦ, ꯅꯪꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯕꯒꯦ? ꯁꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯑꯋꯥꯠꯄ ꯂꯩꯕꯒꯤ ꯅꯠꯇꯦꯗ, ꯐꯤꯕꯝ ꯑꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯐꯤꯕꯝꯅꯣꯕ? ꯏꯆꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯊꯥꯕꯨꯝ 10 ꯁꯨꯒꯗꯕ ꯉꯁꯤ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯑꯃꯇꯗꯤ ꯂꯩꯇꯦ꯫ ꯃꯁꯤꯗꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯇꯠꯇꯅ ꯆꯤꯡꯅꯔꯤꯕꯁꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤꯒ ꯃꯥꯜꯂꯨꯔꯦ꯫ ꯊꯣꯏꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯤꯕꯗꯤ? ꯁꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅꯗꯤ ꯊꯥꯕꯨꯝ 10 ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯥꯕꯨꯝ 10 ꯁꯨꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯎꯅꯕꯁꯨ ꯑꯗꯨꯛ ꯌꯥꯎꯔꯤꯕꯁꯤꯗꯤ, ꯑꯗꯨꯒ ꯊꯥꯕꯨꯝ 10 ꯍꯦꯜꯂꯒꯁꯨ ꯑꯉꯥꯡ ꯎꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤꯕꯁꯤꯗꯤ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯗꯕ ꯊꯕꯛ ꯑꯃꯗꯧꯅ ꯃꯁꯤꯕꯨ ꯅꯪ ꯁꯤꯗꯤꯕꯀꯣ? ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯑꯐꯕ ꯈꯨꯗꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯑꯉꯥꯡꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯇꯣꯡꯉꯥꯜꯂꯛꯄ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯗꯤ ꯏꯁꯤꯡꯗ ꯁꯤꯡꯅꯔꯦ꯫ ꯃꯤ ꯄꯣꯛꯆꯔꯛꯇꯕꯁꯤꯕꯨ ꯑꯩꯈꯣꯏꯅꯔꯣ? ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯝꯇ ꯍꯥꯏꯌꯣ, ꯑꯩ ꯍꯦꯛꯇ ꯊꯣꯡꯒꯦ꯫ ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ, ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ? ꯊꯣꯏꯅꯨꯅ ꯍꯥꯏ, ꯑꯋꯥꯡꯈꯨꯜꯒꯤ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨꯁꯣꯕ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯃꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕꯩ ꯃꯔꯝꯗ ꯂꯣꯏꯅ ꯈꯪ ꯍꯩꯔꯕꯅꯤ꯫ ꯃꯉꯣꯟꯗ ꯍꯪꯂꯒ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤꯁꯦ꯫ ꯊꯣꯏꯅꯨ, ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯥꯝꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯁꯦ ꯌꯥꯝꯅ ꯐꯕ ꯅꯠꯇꯦꯀꯣ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯕꯗꯤ ꯄꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕ ꯅꯆꯥꯁꯦ ꯍꯦꯛꯇ ꯄꯣꯛꯂꯒꯅꯤ ꯍꯥꯏꯕ꯭ꯔꯣ? ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯕ ꯑꯩꯅ ꯁꯤꯒꯨꯝꯕꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯤꯛꯇꯣꯛꯄꯁꯨ ꯇꯧꯕꯤꯒꯅꯨꯗ꯫ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ, ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯅ ꯃꯍꯩ ꯇꯧꯁꯤꯜꯂꯝꯂꯦ, ꯑꯗꯥꯅ ꯁꯦꯝꯖꯤꯜꯂꯝꯂꯦ, ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯤꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯇꯁꯦꯡꯅꯗꯤ ꯃꯈꯣꯏꯕꯨ ꯀꯤꯖꯩ꯫ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯌꯦꯡꯗꯕ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯁꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯇꯩꯅ ꯐꯠꯇꯕ ꯇꯧꯔꯨꯕꯁꯨ ꯏꯃꯥ ꯂꯩꯔꯦꯟꯅꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯣ ꯅꯠꯇꯦ, ꯃꯥꯗꯤ ꯑꯗꯨꯝꯅ ꯇꯧꯔꯣꯏ꯫ ꯑꯣ, ꯑꯩꯅ ꯑꯉꯥꯡ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤꯗꯨꯅꯅꯤ ꯎꯅꯒꯗꯧꯔꯤꯕꯁꯦ꯫ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯤꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯤ꯫ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯇꯧꯕꯒꯤꯁꯨ ꯂꯥꯏ ꯍꯦꯛꯇ ꯌꯦꯡꯕ, ꯑꯃ ꯇꯧꯕꯒꯤꯁꯨ ꯃꯈꯣꯏ ꯍꯦꯛꯇ ꯇꯥꯟꯅꯕ, ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯦ ꯆꯔꯥꯡꯅ ꯂꯩꯕ ꯑꯁꯤꯕꯨꯔꯣ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ? ꯅꯠꯇꯦꯗ ꯏꯆꯦ, ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯇꯨꯅ ꯀꯧꯔꯒꯦ꯫ ꯑꯩ ꯀꯧꯕꯤꯔꯨꯔꯒꯦꯕ, ꯅꯪ ꯐꯖ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯇꯣꯂꯦꯟꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯁꯤꯅ ꯁꯣꯠꯍꯧꯏ, ꯑꯉꯥꯡ ꯑꯁꯤꯗ ꯄꯣꯛꯈ꯭ꯔꯕꯗꯤ ꯑꯩ ꯑꯁꯦ ꯋꯥꯏ ꯑꯃ ꯁꯪꯂꯛꯀꯗꯕꯅꯤ꯫
Nupi oibigi mapokse onthoknadi waba jani ko asuk waba mapok ase nupa makhoinadi kari su khangbidi onthokna ton jani hausipu amu kari bu harakadoriba poksu pokriba isa sigidama aina kayada wasakhiba afabu oina ba haiduna laifam kayadano chatchatuna lai kurumkiba khangche taibang simma bu mahakna kari haina bu tamliba numidang wairam matamni tolena magi nupi thoinungbu yengduna hai la anida numidang waram doina soide lake haiduna aingona phasan hairakibani hojik phabu laktriba sidi nupa nangise mahakbu gabu su chatlamgadaw mande nang sumadu mukti haiganuda ngasi phabu lerakpa sida nangna haibada aina kari yakhidabu yawbagi asumna makhoi anina hainari mapaldagi nupi amana kaurai tolena mapanda laklibase mak soide orongani amukta thosi tolen amadi thoinu mapanda thoglai tolena ima maibi lakpiredana mangol asida amukta kakhatpiro layeldu mangona kakhallaktuna phida amada phamthai aduga hairai kharadi thengdokre lambida mi amaga aruba wama sanaringaida sauba yade karisu kaideda ibunga tolen nangna ngasai imabu kawud hairambudubu nangi nupigi masase aibu yengangi haina tawbuni haina hairamugum tawkibadaini ado nangi nupi sibu nabrane yengbada anabudi mandese ima wapam madumadi mahake ekta tanabiro thoinu na hai ima anaba leiduna imabu kawjabuna sade imaga kariguma wamtang tanazake haiduna kawjabani kari wano hekta hayune sumdawbani ma aigi siyom nungna nawpuriba ngangase thabum tara sugadaba nongmani ta ngaire adubu aigi isasida thoidokpadi karisu tawde aina sum khanbada angangase thabum tara sida taibangna phawgadaw manche hai adumna haikino imawa haikigese angang amu unababu matang matam haiba mamuk leibro madudi tambanga manateko tade nang hekjang aduda ahongba karisu leitabrane ahongba kaisu leite leriba phibam sida asum leiriba sini ibema angang unaba haibase thamasing sudana natraga hindoklagasu adum unaba yariba sidi maduda nangna thoini hina khaningai mathau tadeda tolena ima aina sumangoda dumna haibani aduda mahakna thajadriba ima wasi laikhai tana phajuna amukta haibiramo leiren haidai taibangna wama pokpa araiba thabak nate yamna lukraba jani angang aduna taibangna phawbagi pungpham maduna angang adugi tungi punsi masak pulepi haiduna ahallaman singna hainaramlibani thabum tara khaktada angang pokani haiba haihai da palaitabani nangi na pungning aduda jinaribado kaino haibado imada mukta mayek singna hayuse aina sum khanbada angang ase asoi angamga yaroba sala asini ma masini ai pungning asina tatana singnari basi hai de ibema adum nai bhauna de ko kari ga nga do asoi angam yaugani kari ga moirama thoklena khalo nang nau zik lari phi ma duda adugumna ne legataba nate nangi se lai khurumduna angang adu bu themthasi haidibro masida tolena phat hai ima amaibi adum tawbudi pamjadi aidi adum tawrisida matam khra du yengkisi hoi nakhoina pamdragabudi tawrisida ibema si wayasida imana du haibani thoinuna ima angang ase bibuk nunga sida kari karam hani laribage haibado imana mukta yengbiyuba ibema madudi aruba thabak nine adum naga tawkumsi khochina pairage hekta khangadaba sunati lai aruba khurumba masangi tolena ima adugumna sudawgumsi masigi nupisa wakhala mai tawtawi thabum tara suri haidunabu asunu wakhal ase mong khandul leire ibema thoini hina sune wakhal tawrunuda adum poksarakani numit kharani sima yengkhoko yada yadragana aibo mo hekta kawro hoima asumna ngahak wari watai tawroba tungda amaibi lerendu mafam adudagi satkhirami tolena magi nupi da hai nupi nangna su yamna lai yengu pamlibu sibu karigino
ꯃꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯀꯥꯏꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯔꯟ ꯏꯊꯨꯝ ꯀꯌꯥ ꯌꯥꯝꯅ ꯃꯥꯡꯈ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯦ ꯏꯅꯥ ꯀꯩꯔꯥꯛ ꯈꯣꯏꯕ ꯏꯃꯨꯡ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯩꯅꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕꯒ ꯐꯖꯅ ꯑꯝꯇ ꯆꯠꯇ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ ꯇꯧꯗꯧꯔꯤꯕꯁꯤ꯫ ꯅꯪꯒꯤꯗꯨꯗꯤ ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯕꯒꯦ? ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕꯁꯤꯕꯨ ꯃꯁꯤꯕꯨ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯂꯥꯏꯇꯤꯟ ꯈꯔ ꯈꯨꯔꯨꯝꯕꯁꯤꯗ ꯁꯦꯜ ꯈꯖꯤꯛ ꯆꯪꯈꯤꯕꯒꯤꯕꯨ ꯅꯪꯅ ꯑꯗꯨꯛ ꯄꯥꯎꯊꯪꯅꯗꯨꯅ ꯍꯥꯏꯕ? ꯁꯦꯜꯁꯤꯡꯗꯣ ꯄꯥꯝꯃꯨꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯦ ꯐꯅ ꯌꯥꯝꯂꯦ ꯍꯥꯏꯕꯅꯤ꯫ ꯅꯄꯥꯝꯗꯒꯤ ꯃꯤ ꯂꯥꯛꯄꯗꯨꯁꯨ ꯅꯣꯡꯃꯇ ꯂꯦꯞꯇꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯗꯨꯝꯅꯤ ꯂꯥꯛꯂꯤꯕ꯫ ꯃꯈꯣꯏꯕꯨ ꯍꯦꯛ ꯂꯥꯛꯂꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯂꯥꯏ ꯈꯨꯔꯨꯝꯂꯨꯁꯤ ꯑꯁꯤꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯍꯧꯖꯤꯛꯇꯤ ꯈꯨꯔꯨꯝꯐꯝꯕꯨ ꯂꯩꯇ꯭ꯔꯦ꯫ ꯃꯤꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯆꯨꯝꯃꯤꯁꯨ ꯈꯪꯗ ꯂꯥꯜꯂꯤꯁꯨ ꯈꯪꯗ ꯄꯪꯈꯨꯗ ꯈꯨꯔꯨꯝꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯗꯨꯅꯅꯤ ꯅꯆꯥ ꯄꯣꯛꯄ ꯉꯝꯗ꯭ꯔꯤꯕꯗꯣ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ꯫ ꯋꯥꯒꯤ ꯋꯥ ꯆꯨꯝꯅꯗꯨꯝ ꯉꯥꯡꯕꯤꯌꯨ꯫ ꯏꯄꯥꯝꯒꯤ ꯃꯤꯒꯅꯦ ꯄꯛꯁꯤꯜꯂꯛꯇꯨꯅꯗꯤ ꯈꯪ ꯉꯥꯡꯕꯤꯒꯅꯨ꯫ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯅꯅꯦ ꯑꯗꯨꯅꯕꯨ ꯀꯌꯥꯝ ꯐꯔꯕꯒꯦ? ꯅꯣꯡꯃꯇ ꯌꯨꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯀꯝꯗꯧꯔꯦ ꯍꯥꯏꯅ ꯍꯪꯕꯤꯔꯕꯔꯣ? ꯑꯣ, ꯃꯤꯒꯤꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤ꯫ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯐꯠꯇꯦ꯫ ꯃꯁꯦ ꯅꯪꯗꯤ ꯈꯪꯗꯦꯅꯦ꯫ ꯅꯣꯡꯃꯅ ꯅꯄꯥꯝꯗ ꯑꯃꯨꯛ ꯆꯠꯀꯅꯤ, ꯅꯣꯡꯉꯥꯟꯕꯒꯅ ꯅꯄꯥꯝꯗꯒꯤ ꯃꯤꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯀꯔꯤ ꯊꯕꯛꯄꯨ ꯂꯩꯕꯒꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯣ, ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯤꯕ ꯑꯣꯏꯔꯦꯅꯦꯀꯣ꯫ ꯅꯨꯄꯥ, ꯑꯩ ꯑꯃ ꯂꯩꯕꯒꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇꯣ ꯐꯕꯅꯤ ꯈꯪꯉꯨ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯌꯨꯝ ꯑꯁꯦ ꯑꯇꯤꯌꯥ ꯃꯊꯛ ꯑꯁꯤꯗ ꯄꯥꯏꯔꯒ ꯆꯠꯂꯝꯒꯗꯕꯅꯤ꯫ ꯐꯩ, ꯁꯤꯗꯒꯤꯗꯤ ꯏꯄꯥꯝꯒ ꯃꯤ ꯑꯃꯇꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯣꯒꯤ ꯃꯄꯥꯝꯗꯒꯤ ꯃꯤ ꯇꯣꯏꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯣꯏꯅ ꯂꯣꯏꯅ ꯊꯥꯖꯔꯤ꯫ ꯃꯍꯥꯛꯀꯤ ꯐꯅꯕ ꯍꯥꯏꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯊꯥ ꯂꯦꯞꯄ ꯍꯧꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯐꯝ ꯈꯨꯗꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕ ꯇꯣꯂꯦꯟꯒꯁꯨ ꯀꯌꯥ ꯑꯃ ꯈꯨꯔꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯇꯣꯂꯦꯟꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯀꯌꯥ ꯄꯥꯝꯗꯦ꯫ ꯇꯧꯕ ꯇꯥꯔꯕꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯑꯗꯨꯇꯪ ꯑꯣꯏꯅ ꯇꯧꯕ ꯄꯥꯡꯊꯣꯛꯄ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯌꯥꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯨꯊꯣꯛꯂꯤ꯫ ꯇꯣꯂꯦꯟ ꯂꯥꯏꯔꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ꯫ ꯁꯨꯕ ꯅꯣꯝꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯤ꯫ ꯁꯨꯔꯒ ꯁꯦꯟ ꯇꯥꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯒꯦ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯇꯣꯂꯦꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ꯫ ꯂꯥꯏꯇꯤꯟ ꯊꯥꯖꯃꯟꯗꯅ ꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯄꯥꯝꯒꯤ ꯃꯤꯅ ꯍꯥꯏꯕ ꯋꯥꯗꯣ ꯂꯧꯈꯣꯗꯅ ꯅꯪ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ? ꯅꯪꯇꯅ ꯍꯣꯠꯆꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯂꯥꯏ ꯌꯦꯡꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯍꯟꯗꯦꯗꯤ꯫ ꯆꯨꯝꯅꯇ ꯂꯩꯖꯔꯝꯂꯕꯗꯤ ꯏꯆꯥꯁꯦ ꯅꯍꯥꯟꯅ ꯇꯥꯏꯕꯪꯗ ꯐꯥꯎꯕ ꯐꯥꯎꯔꯝꯂꯒꯅꯤ꯫ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯏꯕꯦꯇꯣꯟꯅ ꯊꯣꯏꯅꯨꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯕꯦꯇꯣꯟꯅ ꯍꯥꯏ, ꯊꯣꯏꯅꯣ, ꯅꯠꯇꯦ ꯅꯪꯕꯨ ꯀꯝꯗꯧꯔꯤꯕꯒꯦ? ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯥꯎꯅꯨꯡꯒ ꯑꯃꯇ ꯇꯥ-ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯏꯆꯦꯁꯤ ꯅꯪꯒꯤꯁꯤꯗ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯣ ꯑꯃꯇ ꯀꯥꯏꯗꯅ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯅꯪꯕꯣ? ꯊꯣꯏꯅꯨꯅ ꯈꯨꯝꯃꯤ, ꯏꯆꯦ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯅꯅꯥꯎ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯊꯥꯕꯨꯝ 10 ꯆꯞ ꯆꯥꯅ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯅꯠꯇꯦ, ꯂꯥꯏꯇꯤꯟꯒ ꯑꯃꯇ ꯌꯦꯡꯗ꯭ꯔꯕ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ? ꯍꯥꯟꯅꯗꯤ ꯌꯥꯝ ꯌꯦꯡꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯌꯦꯡꯗ꯭ꯔꯦ꯫ ꯏꯆꯦ, ꯂꯥꯏꯇꯤꯟ ꯌꯦꯡꯃꯟꯗꯅ ꯏꯆꯥꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯕ ꯐꯠꯇꯦ꯫ ꯏꯆꯦꯅ ꯈꯪꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ꯫ ꯃꯥꯕꯨ ꯀꯧꯗꯨ ꯅꯪꯒꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤꯔꯣ? ꯌꯥꯝꯅ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯤꯅꯤ꯫ ꯃꯥꯅꯕꯨ ꯌꯦꯡꯂꯕꯗꯤ ꯅꯪꯒꯤꯁꯦ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯈꯪꯒꯗꯧꯔꯤꯕꯖꯥꯠꯅꯤ꯫ ꯏꯆꯦ, ꯌꯦꯡꯂꯔꯣꯏꯒꯦꯗ꯫ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯃꯟꯗꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯑꯩ ꯂꯦꯞꯂꯒꯦ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤ ꯍꯩꯃꯟꯗ꯭ꯔꯣ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯅꯤꯗ ꯊꯣꯏꯅꯣ꯫ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯨꯝꯅ ꯂꯩꯔꯒꯦ꯫ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯃꯑꯣꯡ ꯌꯦꯡꯂꯒꯦ꯫
ꯐꯤꯕꯝ ꯑꯁꯤꯅ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯇꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏꯗ ꯊꯥꯕꯝ ꯃꯁꯤꯡ ꯍꯦꯟꯗꯣꯛꯂꯒ ꯑꯉꯥꯡ ꯎꯅꯕꯁꯨ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯅꯔꯤ ꯄꯣꯠꯅꯤ, ꯃꯗꯨꯗ ꯋꯥꯈꯜ ꯍꯦꯟꯅ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯐꯠꯇꯕ ꯑꯃꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯏꯁꯤꯡ ꯍꯦꯛ ꯆꯤꯡꯅꯔꯤ꯫ ꯐꯠꯇꯕ ꯑꯣꯏꯕ ꯍꯥꯏꯕ? ꯊꯣꯏꯅꯣ, ꯑꯗꯨꯝꯅ ꯈꯜꯂꯩꯗꯦꯀꯣ, ꯅꯠꯇꯦ, ꯅꯆꯥꯗꯨꯕꯨ ꯂꯦꯡꯕ ꯊꯤꯟꯕꯒ ꯑꯃꯇ ꯇꯧꯗ꯭ꯔꯣ? ꯃꯔꯛ ꯑꯃꯗꯤ ꯈꯔ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯕꯨꯝ 9-10 ꯁꯨꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ, ꯆꯞ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯇꯧꯐꯝꯗꯤ ꯊꯣꯛꯄꯅꯤꯁꯦ, ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯂꯥꯏ ꯑꯃꯨꯛꯇꯒ ꯌꯦꯡꯊꯣꯛꯎ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯅꯈꯣꯏꯇꯅꯤꯀꯣ ꯃꯥꯡꯖꯒꯗꯕ꯫ ꯅꯪꯒꯤꯗꯤ ꯍꯟꯗꯛꯀꯤ ꯁꯤꯅ ꯑꯍꯥꯟꯕ ꯈꯣꯡꯐꯝꯅꯤꯗꯣ꯫ ꯇꯣꯂꯦꯟꯒ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯀꯨꯞꯅꯒ ꯇꯥꯟꯅꯧꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯇꯥꯟꯅꯖꯒꯦ꯫ ꯏꯆꯦ ꯍꯣꯏꯗꯁꯨ ꯄꯥꯎ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯍꯣꯏ, ꯏꯆꯦ ꯈꯣꯏꯗꯤꯅꯦ ꯅꯆꯥꯒꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯔꯒꯅꯤ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯏꯕꯦꯇꯣꯟ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯇꯞꯅ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯒꯤ ꯃꯁꯥ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯅꯤ ꯊꯣꯏꯅꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯎꯡꯗꯨꯅ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯊꯥꯕꯨꯝ 11 ꯁꯨꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡꯁꯨ ꯈꯔꯅꯤꯇ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤ ꯍꯥꯏꯅ ꯆꯥꯡꯌꯦꯡꯂꯤꯕꯅꯣ ꯃꯁꯤꯕꯨ? ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯍꯜꯂꯤꯗꯀꯣ꯫ ꯍꯦ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯄꯥꯔꯤꯌꯨ, ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯊꯤꯡꯕ ꯑꯌꯦꯠꯄ ꯄꯤꯗꯨꯅ ꯅꯪꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯐꯥꯎꯔꯛꯄ ꯉꯝꯗꯕꯅꯣ? ꯄꯥꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯅ ꯂꯩꯒꯗꯕ ꯑꯁꯤꯕꯨ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯄꯨꯔꯣꯏꯕ ꯇꯣꯂꯦꯟꯁꯨ ꯆꯪꯂꯛꯏ꯫ ꯇꯣꯂꯦꯟꯅ, ꯅꯨꯄꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯝꯅꯅꯣ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯒꯗꯕꯁꯤꯕꯨ? ꯑꯩ ꯇꯨꯝꯕ ꯌꯥꯗꯦ꯫ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪ, ꯃꯗꯨꯅ ꯅꯪꯒꯤ ꯐꯕ ꯑꯣꯏꯒꯅꯤ꯫ ꯇꯥꯏꯅꯔꯣ, ꯂꯣꯏꯅ ꯇꯥꯏꯅꯕꯤꯔꯣ ꯑꯩꯉꯣꯟꯗ꯫ ꯃꯥꯅꯤ, ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯅꯪꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯌꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯈꯤꯗ꯭ꯔꯣ? ꯅꯄꯥꯝꯒꯤ ꯃꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯆꯨꯝꯂꯤ, ꯐꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯧꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯆꯨꯝꯂꯕꯣ? ꯐꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯦꯡꯕꯅꯤ, ꯃꯇꯝ ꯑꯗꯨꯗꯁꯨ ꯇꯣꯂꯦꯟꯅ ꯊꯣꯏꯅꯨꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯕꯨ ꯌꯥꯝꯅ ꯊꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯃꯤꯒ ꯏꯇꯠ ꯇꯠꯇꯅ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯆꯠꯈꯤꯕꯅꯤ꯫ ꯇꯣꯂꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣꯏ, ꯅꯄꯥꯝ ꯂꯝꯗꯝꯗꯣ ꯅꯪꯒꯤ ꯍꯧꯔꯛꯐꯝꯅꯤ, ꯈꯣꯏꯌꯦꯅꯐꯝ ꯇꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯅꯄꯥꯝ ꯂꯝꯗꯝꯒ ꯃꯔꯤ ꯇꯠꯅꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯌꯨꯝ ꯄꯥꯜꯂꯕꯤ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯄꯥꯝ ꯂꯝꯗꯝꯒ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ, ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯁꯦ ꯑꯐꯕ ꯑꯃ ꯅꯠꯇꯦ꯫ ꯏꯃꯨꯡ ꯑꯃ ꯃꯥꯡꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯃꯔꯝꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯁꯦ ꯅꯪꯅ ꯇꯥꯕꯤꯈꯤꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯆꯩꯊꯦꯡꯅꯤ ꯉꯁꯤ ꯐꯪꯂꯤꯕꯁꯦ꯫ ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯍꯦꯛꯇ ꯍꯛꯆꯤꯟꯅ ꯑꯗꯨꯝꯅ ꯈꯟꯕꯗꯨꯁꯨꯅꯦ ꯂꯥꯟꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯅ ꯈꯟꯖꯕ, ꯂꯥꯠꯆꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯕꯨ ꯂꯩꯒꯗꯒꯦ? ꯈꯣꯏꯁꯤ ꯃꯤꯍꯨꯜ ꯂꯥꯡꯂꯕꯤ ꯅꯪꯅ ꯂꯥꯏꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯍꯩꯅꯤ ꯃꯁꯤ꯫ ꯊꯣꯏꯅꯨ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯆꯨꯝꯃꯤ, ꯏꯄꯥꯝ ꯂꯝꯗꯝꯒꯤ ꯃꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯐꯕꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯈꯤ꯫ ꯃꯈꯣꯏꯒ ꯑꯩꯒ ꯏꯇꯠ ꯇꯠꯇꯅ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯈꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤꯅꯤ꯫ ꯑꯩ ꯂꯥꯜꯂꯤ, ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯤ꯫ ꯏꯆꯥ ꯑꯁꯤꯅꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯗꯣ ꯑꯩ ꯂꯣꯏꯅ ꯂꯥꯜꯂꯤ꯫ ꯂꯩꯆꯤꯜꯗ ꯇꯦꯟ ꯀꯥꯞꯂꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯀꯥꯟꯅꯔꯦ? ꯀꯣꯟꯅ ꯁꯤꯡꯂꯛꯄ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯇꯥꯖꯔꯦꯗꯣ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯐꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯑꯁꯤꯅ ꯐꯠꯇꯕ ꯑꯣꯏꯍꯟꯕꯅꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯃꯃꯥꯡ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯔꯤꯉꯩ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯇꯝꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯃꯇꯝ ꯑꯁꯤꯗ ꯐꯖꯅ ꯁꯦꯟꯅꯕꯤꯍꯧꯒꯗꯕꯅꯤ ꯍꯥꯏꯕ
ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯥ ꯑꯃ ꯍꯦꯟꯅ ꯅꯆꯥꯕꯨ ꯐꯍꯟꯅꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯄꯣꯛꯁꯨ ꯄꯣꯛꯇ꯭ꯔꯤꯕ ꯅꯆꯥꯗꯨꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯋꯤꯅꯦ ꯁꯅꯥꯎ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯧꯗꯣꯡ ꯍꯥꯟꯅ ꯍꯥꯠꯂꯕꯅꯤꯅ ꯉꯁꯤꯗꯤ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯤꯕꯅꯤ ꯊꯣꯏꯅꯨ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯂꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯄ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯂꯩꯕꯥꯛ ꯃꯆꯥ ꯁꯅꯥꯎ ꯂꯩꯇ꯭ꯔꯤꯉꯩ ꯍꯧꯗꯣꯡ ꯍꯥꯟꯅ ꯍꯥꯠꯄ ꯇꯣꯛꯄꯤꯔꯣ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯥ ꯍꯦꯟꯅ ꯇꯧꯁꯤꯜꯂꯨꯕꯒꯤ ꯐꯪꯂꯤꯕ ꯃꯩꯁꯥꯛ ꯑꯁꯤ ꯎꯔꯒ ꯅꯈꯣꯏ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯌꯨꯀꯣ ꯂꯥꯏꯕꯨ ꯊꯥꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯛꯆꯤꯟꯅ ꯊꯥꯖꯕꯗꯨꯗꯤ ꯇꯧꯔꯣꯏꯗꯕꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯄꯨꯝꯕ ꯑꯣꯏꯔꯦ ꯏꯆꯥ ꯑꯁꯤ ꯐꯥꯎꯕ ꯑꯩ ꯏꯆꯥ ꯑꯁꯤ ꯐꯥꯎꯕ ꯄꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯣꯏꯅꯨ ꯍꯤ ꯀꯞꯄꯤ ꯇꯣꯂꯦꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤ ꯅꯨꯄꯤ ꯏꯆꯦ ꯀꯞꯂꯒꯅꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤꯅꯣ ꯈꯟꯈ꯭ꯔꯅꯤ ꯏꯆꯦ ꯀꯞꯀꯅꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯀꯨꯞꯅ ꯇꯥꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯇꯨꯝꯅꯕ ꯇꯧꯔꯣ ꯊꯣꯏꯅꯨ ꯐꯝꯖꯥꯎ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤꯗꯒꯤ ꯃꯔꯤꯅꯤ ꯃꯉꯥꯅꯤ ꯇꯔꯨꯛꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ ꯊꯥꯕꯨꯝ 12 ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯇꯞꯅ ꯊꯥꯕꯨꯝ 12 ꯁꯨꯖꯤꯜꯂꯛꯂꯦ ꯑꯗꯨ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯑꯉꯥꯡ ꯑꯗꯨꯃꯗꯤ ꯇꯥꯏꯕꯪꯗ ꯐꯥꯎꯗ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯈꯪꯅꯔꯛꯂꯦ ꯃꯍꯩ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯅꯔꯛꯂꯦ ꯈꯨꯜꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗꯅꯤ ꯀꯩꯊꯦꯜ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯈꯥꯔꯣꯝꯒꯤ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯍꯣꯏ ꯎꯅꯗ꯭ꯔꯤ ꯑꯩꯅ ꯇꯥꯕꯗꯗꯤ ꯊꯥꯕꯨꯝ 12ꯕꯨ ꯁꯨꯔꯛꯂꯦ ꯍꯥꯏꯗ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯃꯗꯨꯗꯤ ꯊꯥꯕꯨꯝ 12 ꯁꯨꯔꯕ ꯐꯥꯎꯕ ꯑꯉꯥꯡ ꯎꯅꯗꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕ ꯖꯥꯠꯂꯣ ꯍꯣ ꯊꯥ ꯂꯦꯞꯄ ꯍꯧꯕ ꯀꯥꯟꯅꯗꯨꯗꯅꯤꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤꯗꯣ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯇꯠꯇꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯎꯏ ꯌꯥꯝꯅ ꯈꯨꯔꯨꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯈꯨꯔꯨꯝꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯅꯁꯨ ꯈꯔ ꯉꯥꯡ-ꯆꯩꯕꯤꯔꯕ꯭ꯔꯥ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯊꯣꯛꯅ ꯐꯈ꯭ꯔꯕꯅꯤꯗ ꯅꯧꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯊꯟꯇꯅ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯑꯁꯤꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯐꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯁꯦꯜ ꯇꯥꯟꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯖꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯇꯅꯅꯦ ꯃꯉꯣꯟꯗꯒꯤ ꯌꯥꯝꯅ ꯂꯧꯊꯣꯛꯄꯤꯔ ꯃꯥꯜꯂꯦ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯂꯥꯏ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯦꯠꯄ ꯌꯥꯕꯁꯨ ꯈꯦꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯄꯥꯝ ꯂꯝꯗꯝꯒ ꯌꯥꯝꯅ ꯃꯔꯤ ꯁꯝꯅꯕꯗꯨꯅꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯕꯨ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯅ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯔꯝ ꯑꯃ ꯂꯩꯗꯨꯅꯅꯦ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯅꯗꯤ ꯀꯌꯥꯕꯨ ꯈꯪꯕꯤꯗ꯭ꯔꯦꯗ ꯍꯣꯏꯅꯦ ꯑꯗꯨꯕꯨꯕ ꯃꯈꯣꯏꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯋꯥ ꯍꯪꯕꯤꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯇꯟꯖꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤꯗꯣ ꯐꯦꯠ ꯌꯥꯝꯅ ꯂꯥꯎꯕꯅꯤ ꯑꯩꯈꯣꯏꯅꯒ ꯅꯣꯡꯃꯇꯪ ꯆꯪꯂꯨꯕꯗꯅꯤꯅꯦ ꯐꯤꯗꯥ ꯐꯥꯎ ꯊꯥꯅꯤꯡꯗꯦ ꯑꯗꯨꯒ ꯃꯄꯥꯝꯗꯒꯤ ꯃꯤ ꯂꯥꯛꯂꯒꯅ ꯀꯅꯥꯒꯤ ꯑꯔꯩꯕ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅꯅꯦ ꯂꯣꯏꯅ ꯄꯤꯊꯣꯛꯏ ꯃꯁꯤꯗꯕꯨ ꯆꯪꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯣꯏꯅꯣ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯈꯨꯂꯪꯂꯃꯅꯤꯗꯅ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯝ 12 ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯁꯨꯔꯦ ꯊꯣꯏꯅꯨ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯇꯣꯂꯦꯟꯁꯨ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯊꯣꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯑꯁꯨꯝꯅ ꯑꯋꯥꯕ ꯑꯁꯦ ꯑꯣꯏꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯏꯄꯨꯛ ꯑꯁꯤꯗ ꯊꯥꯡꯅ ꯊꯤꯡꯖꯤꯟꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯊꯥꯕꯨꯝ 12 ꯁꯨꯔꯕ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯩꯕꯛ ꯑꯁꯤꯗ ꯑꯣꯏꯔꯤꯕꯁꯤꯕꯣ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯗꯨꯅ ꯏꯐꯝꯗ ꯐꯪꯂꯤꯕ ꯆꯩꯔꯥꯛꯅꯣ ꯃꯁꯤꯕꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯇꯣꯂꯦꯟꯅ ꯐꯤꯕꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ
ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯃꯇꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯀꯣꯊꯣꯛꯄ꯭ꯔꯥ ꯂꯧꯊꯣꯛꯄ꯭ꯔꯥ ꯑꯃ ꯇꯧꯅꯕ ꯇꯧꯔꯁꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯁꯤꯔꯕꯗꯤ ꯀꯝꯗꯧꯕ ꯁꯤꯕ ꯁꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯏꯆꯥꯗꯣ ꯁꯤꯗꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯅꯪꯕꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯒꯗꯣꯔꯤꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯇꯧꯕꯅ ꯐꯅꯤ ꯐꯔꯦ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯝꯅ ꯇꯧꯔꯒ ꯌꯦꯡꯂꯁꯤ ꯊꯥꯕꯨꯝ 12 ꯁꯨꯔꯕꯗꯨ ꯐꯥꯎꯕ ꯑꯉꯥꯡ ꯄꯣꯛꯄ ꯉꯝꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯇꯧꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯤ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯅ ꯂꯩꯕꯗꯨꯕꯨ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ ꯃꯍꯥꯛꯅ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟꯕꯨ ꯑꯃꯨꯛꯀꯁꯨ ꯀꯧꯔꯨꯔꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯆꯠꯅ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟꯅ ꯋꯥ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯑꯩꯗꯤ ꯅꯆꯥ ꯄꯣꯛꯈ꯭ꯔꯕꯣꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯗꯤ ꯅꯆꯥ ꯄꯣꯛꯇ꯭ꯔꯤꯕ ꯑꯣꯏꯔꯦꯀꯣ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯗꯨ ꯂꯩꯕ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯛꯀ ꯃꯨꯟꯅ ꯇꯥꯟꯅꯔꯕꯅꯤ ꯃꯍꯥꯛꯀꯤ ꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯣ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯁꯤꯕ ꯍꯤꯡꯕ ꯑꯅꯤ ꯑꯁꯤꯒꯤ ꯂꯪꯗꯥꯏꯗꯅꯤꯀꯣ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝ ꯈꯣꯜꯅꯤ ꯀꯔꯝ ꯍꯥꯏꯅꯕꯨ ꯅꯣꯡꯗꯝꯂꯤꯕ ꯌꯦꯡꯁꯤ ꯂꯥꯏꯕꯛ ꯐꯔꯒꯅ ꯍꯤꯡꯅ ꯄꯣꯛꯄ ꯑꯣꯏꯁꯅꯨ ꯐꯠꯇ꯭ꯔꯒꯅ ꯃꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯑꯣꯏꯅ ꯈꯜꯍꯧꯔꯁꯤ ꯍꯟꯗꯛꯀꯤ ꯏꯆꯥꯁꯤꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯖꯅ ꯑꯃꯨꯛ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯇꯣꯂꯦꯟꯅ ꯏꯃꯥ ꯍꯦꯛꯇ ꯆꯪꯁꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯩ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯅꯣ ꯏꯃꯥ ꯂꯥꯛꯂꯤ ꯏꯃꯥꯅ ꯐꯖꯅ ꯌꯦꯡꯍꯜꯂꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯐ ꯐꯠꯇꯕ ꯑꯣꯏꯔꯛꯄ ꯌꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯟꯅ ꯍꯥꯏꯅꯍꯧꯔꯤ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟꯅ ꯊꯣꯏꯅꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯅꯝꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯊꯕꯛ ꯑꯁꯦ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯁꯤ ꯏꯃꯥꯅ ꯐꯒꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯁꯤ ꯇꯣꯂꯦꯟ ꯅꯪ ꯑꯃꯨꯛꯇ ꯀꯩꯊꯦꯜꯗ ꯆꯠꯂꯣ ꯑꯗꯨꯒ ꯆꯐꯨ ꯑꯃꯇꯒ ꯂꯩꯔꯛꯎ ꯍꯣꯔꯦꯟꯒꯤꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯩꯖꯧꯔꯒꯦ ꯇꯣꯂꯦꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟꯅ ꯊꯣꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯦꯝꯃ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯂꯧꯊꯣꯛꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯐꯥꯎꯕ ꯌꯥꯎꯅꯅꯦ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯅ ꯂꯩꯔꯤ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯀꯅꯥꯅ ꯇꯧꯅꯒꯦ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟꯅ ꯍꯥꯏ ꯅꯄꯥꯝ ꯂꯝꯗꯝꯗ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯅ ꯂꯩꯅꯦ ꯃꯈꯣꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯄꯣꯠꯄꯨ ꯅꯪꯅ ꯌꯥꯝꯅ ꯆꯥꯏꯅꯦ ꯌꯨꯝ ꯑꯁꯤꯗ ꯇꯣꯏꯅ ꯆꯪꯊꯣꯛ ꯆꯠꯁꯤꯟ ꯇꯧꯍꯜꯂꯕꯅꯤꯅ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯂꯧꯈ꯭ꯔꯦꯗꯣ ꯑꯗꯨꯕꯨ ꯐꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯅ ꯐꯠꯇꯕ ꯂꯩꯐꯝ ꯀꯌꯥꯗ ꯅꯪꯕꯨ ꯄꯨꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯤ ꯃꯗꯨꯒꯤ ꯆꯩꯊꯦꯡꯅꯤ ꯅꯪꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯅꯅꯦ ꯂꯩꯔꯕꯗꯤ ꯅꯄꯥꯝ ꯅꯌꯨꯝꯒ ꯃꯔꯤ ꯌꯥꯝꯅ ꯁꯝꯅꯒꯅꯨ ꯑꯁꯨꯝꯅ ꯇꯧꯕ ꯐꯠꯇꯕ ꯑꯣꯏꯕꯅꯤ ꯌꯨꯝ ꯀꯥꯏꯕꯅꯤꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯅꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯤꯡꯒꯗꯕꯅꯤ ꯊꯥꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯍꯦꯟꯖꯤꯜꯂꯕꯗꯤ ꯃꯤ ꯃꯥꯡꯕꯅꯤꯀꯣ ꯀꯥꯎꯒꯅꯨ ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯕꯨ ꯍꯥꯏꯕꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯩꯊꯦꯜꯗꯅꯤ ꯇꯣꯂꯦꯟꯅ ꯆꯐꯨ ꯌꯣꯟꯐꯝꯗ ꯆꯪꯗꯨꯅ ꯆꯐꯨ ꯑꯃ ꯂꯩꯔꯤ ꯏꯅꯦ ꯆꯐꯨꯁꯤꯃꯇꯪ ꯂꯩꯖꯈꯤꯒꯦ ꯃꯃꯜꯕꯨ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯅꯆꯥ ꯄꯣꯛꯇꯧꯔꯤꯕ꯭ꯔꯣ ꯄꯣꯛꯄ ꯄꯣꯛꯇꯕ ꯇꯝꯕ ꯉꯝꯗ꯭ꯔꯤꯅꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯧꯄꯤꯔꯤꯕꯗꯨꯕꯨ ꯊꯥꯕꯨꯝ 11 ꯍꯥꯏꯕ꯭ꯔꯥ 12 ꯍꯥꯏꯕ꯭ꯔꯥ ꯁꯨꯔꯦ ꯍꯥꯏꯅꯕꯗꯥꯏꯅꯦ ꯁꯨꯕꯕꯨꯗꯤ ꯁꯨꯔꯦ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯅꯪꯂꯦ ꯅꯪꯉꯣꯟꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯌꯦꯠꯅꯕ ꯑꯃ ꯂꯩꯗꯅꯅꯦ ꯇꯥꯏꯕꯪꯗ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯑꯣꯏꯔꯤꯕ ꯖꯥꯠꯂꯅꯦ ꯃꯗꯨꯃꯛꯇꯤ ꯅꯠꯇ ꯃꯥꯜꯂꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯃꯇꯪ ꯇꯧꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯅꯤꯅꯦ ꯐꯔꯦ ꯇꯦꯛꯇ ꯀꯥꯏꯗꯅꯅꯦ
Nasa mapokpa ngamba oyuko. Ohoy, oizagini. Asumna haiduna sapu adugi mamal adubu piramlaga chapu adubu puduna mayum tamna laklami. Numidangi matamni. Amaibi leirasu mayum dandaba makai ngasaidagi leirabani. Thabak adu pangthoknaba sem saba pungloy loire mahakna tolenda hai. Ibungo, ima lai khurumgi. Thabak asisu soidana pangthoke. Nangne mapanda layo. Mapanda lengdana layo ko. Nabungning aduda sembiba mapu mahakpu chena thagona zau. Tolen mapana thoglakle mahaki mabungning adudi langtaknabani yadri. Sembi mapu mahaki mapamda mahakna sumna thangnizai. Taibung palmu sembiriba mapu ibungo. Nanay oiba ibo thangzanbiyo. Isa amatang asoyangam yaudna pukhanbiyo ko. Asidadi thangzanbiyo ko. Imungdana mayok nabi amaibi layena kana hotnari. Laitin khurumduna puknungna yariba angang nawa adubu themthanaba kana hotnari thoinu masapu mawabana loire humangsu anapi kangli. Asumna numidangi thengjilakla matam aduda amaibi lairena yam haisingna angang adubu themthari. Siyom nungda thabum tarani thoi supna yauduna leramba thawaidu taibang pawda pharaklami. Taibangda pharakpu matamdadi nupi ngakta phaibok oina oirami. Adubu laibak thibadi amadi asibu oina pharakli aduga atopa amaduna pibam soiraba amoina pharaklami. Thoinudu masada waman khraduna lekthaduna leikri leiren oiri matawaduda mahaksu tasina nungaitri kari haina haigadabuno khangdri. Amaibi leiren mapana thoglakli mapana leiriba tolenbu yengduna mahakna hai. Ibungo tolen. Tolena mabungning adu pakhatna khumi. Ima amaibi kari karam torubaki si amukta ingonda haibiyo. Nasa nupi ngakta oina phaibok pokli. Wafam asibu tabada tolen mahaki thamoida leremba awawa pumbasing adu loina phabugam tauri. Mahak harawa pharakle. Kari haiba isa nupi ngakta phaibok oina pokli haiba. Mamit aduna mu yengkhalai amaibi leirena maithong imuk maksinu leiribadu uraga mathamoida jingnaba ma phaurakle. Mahakna hangi. Ima aigi nupidi aigi thoinudi kamdorabagi haibiyu ima aigi thoinudi. Mahak karisu tawde mahak pathari. Aigi nupibu karisu tawde haiba aduga karigino imana maithong imuk maksinduna leiribadubo kari pakhongno ipamna chanbiriba si mayak singnam taibiyo ai ipamda leiriba singnabase amuta kokhanbiyo. Lotsinba yaroida wafam adubu amaibi leirena hairai. Nasa nupi amadi asibu oina masa pumba oina pokle aduga nasa nupi amana pibam soina pokle. Tolen wahai asida mahaki thamoinung adu yuar habagum thara thara nikle. Ingagi kalaba nongthangna khak laubagum makhol thokna pokhairi. Mitlu anidagi pirang sintharakle tolen tasengna kaple. Lairena tolengi oiba mataw adubu yengma ngamdraduna hairai. Ibungo tolen nupanabu kaphaibro kaphaidisi kapkano laibakini haina khandoklo nangi nupina asoyangam yaudribase masi mukphaba ani sutre hausi kapagi matam nati thabak asi loisinaba tawsi. Asumna hinga dum hausengkre numit kharani gi matungni thoinu kaptuna dum leire. Mahaksu wafam pumba loina khangli kapanatana upai ma leitri. Tolena magi nupigi mabungni adubu themjinbiri. Thoino masi oira mali punsi habido khaplaganusi nang ai chahi yamna nauri nauran makha tarakpaduda amuk phajana semba haiduni pumnamak ase ai iransu yauribani aina igi nupibu nushiribani haiduna matam chana warak haudabagi mahine masi. Thoinuna maran pumba yazaduna kappi. Ai lale ai tasingna lale kuraki ina phataba silakani haiba aina thazarudabana makoina haibata yarubagi mahine nongdama mahakna aigi phamna pebiba matik saba chairakne basi matik sabane. Tolen amadi thoinu ningamdaba amaga loinana masanupi phibam soribe dubu nauyoktuna laikhirami.